Lakhipur online puthokchaba December ki tang kunmari leibak pokpa numit ki Khomjinba Pao tabirase ahanbada maroi Pao Puari ga tana thana ba yadraba Kasar Chandrapurda Ningthau Gambir Singh amasung Narsinga gi mitam maikom hangkre Assam ki Dargaon da training taukiba IRB ki passing out parade ta Manipur ki CM Nongthomam Biren Sarupjatuna parade ki salami okre Phamung chama legedaba Lakhipur District Hospital ngasi ikai khomjariba mantri Kaushik Raina urep uyung tamlagani tongan mawafam kaya da yaningdaba phongdokladuna jiribamda wakat mifam phamkre Manipur University of Culture gi mahiroi singna puthokpa play Lampi a Posthumous Daughter utkre amasung jiribam Higher Secondary School ki sanabung amadi Sunrise Club ki sanabungda football tournament sing makha chathare Hauzik mapungoi Pao tabirase Manipur Levy Ground Kasar Chandrapurda Maharaj Gambir Singh Memorial Committee Chandrapur United People's Front Manipur UPF Manipuri Youths Front of Assam Maifa Amadi Hingminasi Manipur ga khusamnaduna ngarang Ningthau Gambir Singh Meidingu Nursing Amadi Khongmilanni Singh maikum hangdokre Puari ga tana thana ba yadraba chahi taret khuntak pa haina Puari gi lamaida iduna leiraba Maharaj Gambir Singh Amadi Meidingu Nursing na Awabu maithiba pinabagi damak Kasar Chandrapur da leiduna Manipur Levy Lanmi Changma Semduna Manipur po amuk ning tamhanduna khubam hanjinba ngamkhi asigumlaba Manipur Levy lampak asida mitam maikhum hangdokpagi thoramda Presidium oina Kaisam Bitapati Nongthombam Rupachandra Thangjam Brojen Chief Guest oina Bir Tikenrajit ki Masu Suthang Ningthemcha Sangayaima Special Guest oina Barak Tampak Chokot Loisangi Mantri Sri Kaushik Rai Guest of Honor oina Yengkokpam Dhiren President UCM Khomram Ratan Advisor UPF Leisangbam Jadumani Advisor UPF Dr. K.N. Chan Member Manipuri Language Advisory Board Sahitya Academy New Delhi R.K. Gopal Sana Potharaba Secretary Irrigation Department Government of Assam Namairakpam Bhutachandra Social Worker Jiribam Ngasepam Sanahal President Amsu Beni Misra President Ampal Dema Khan Sije Gurumayum Lakikanta Sarmana Chingba Miyoi Singa Daistapamki Ayukta Manipur Levy gi Phiral Chingkhatlaba matung Thorum gi Chief Guest Ningthemcha Sanayama Galoinana Guest Singh Punna Mitam Singh Maikhum Hangdokhi Kaisam Surjababuna Taramnokpa gi warol aduga Seram Herajinna keynote address pikhi Akhanaba wangangloi oina Dr. Thokjom Baba Chandrana Puari gi Lamaida Chandrapur aduga Dr. N.D. Hodambana Meidingu Chinglen Nongdren Khomba Gambir Singha gi punsi amasung thabak haiba hiramasida wafong thabikhi Ikai khongnajariba mantri Sri Kaushik Raina Puari ga tana thanaba yadraba maphamasi sengba sakatpiriba committee loinana lamgi donor busu mahakna thagatpa phongdokhi maphamasida sengba sagatpagi damak ahanbagi oina lupa lakh 5 piragani hainasu mantrina thajaba piramkhi matungda thoramasiga mari leinana konthaujam mangol jauna edit tauba souvenir ama special guest oibikhiba mantri Kaushik Raina maikhum hangdok pikhi Thorom Gamari Lenana guest singna wafong thabiki Thoromasida All Assam Huyan Langlon Thangta Association Kamranga Kasarna Thangta Utkhi Aroibada Tampak Mayam Salaudina Thagat Wahi Pituna Thoromadu Chinglem na Luisinki Manipuri CEO ka processa akwai department of security tumsina ka ko ngaba luksi tumsina ka ko ngaba ngam lama nyam lama Asyumba manung pangre pundarakwa bisa kemra bebasina akwai luruse hingo ngam bidan moira akwai acho wana pore alwan si pamundi ai me amnagi mundi tore so tore Mesi jiyo kamu desa akwai na kalu da nakala mabini department siba department ba museo ba aduba yoga পুরো এই গ্রামে থেকে এই জায়গা থেকে উনি ওনার যে যাত্রা সেই যাত্রা আরম্ভ করেছিলেন এবং এটা আমাদের জন্য অত্যন্ত আনন্দের বিষয় যে এই জায়গাতে আমরা আজকে দিনের একটা মূর্তি আমরা এখানে স্থাপন করতে পেরেছি আপনাদেরকে পুনরায় আমি ধন্যবাদ জানাই
এখানে বলা হয়েছে যে এই এলাকাকে একটা টুরিস্ট প্লেস হিসেবে যাতে আমরা করতে পারি নতুন একটা বিভাগ তৈরি করা হয়েছে বারাক ভ্যালি ডেভেলপমেন্ট ডিপার্টমেন্ট এবং সেই ডিপার্টমেন্টের কাজ হলো যে বিভিন্ন যে ডিপার্টমেন্ট আছে যে ডিপার্টমেন্টের মাধ্যমে বারাক উপত্যকাতে কাজকর্ম হচ্ছে এই সব ডিপার্টমেন্টের সঙ্গে কোঅর্ডিনেশন কোঅপারেশন করে যাতে আমরা বারাক উপত্যকা ডেভেলপমেন্ট করতে পারি এবং সেই আশা নিয়ে মাননীয় মুখ্যমন্ত্রী মহাশয় এই বিভাগের প্রথম মন্ত্রী হিসেবে আমাকে দায়িত্ব দিয়েছেন। আমি চেষ্টা করব এই বিভাগ থেকে আমরা আগামী দিনে যে ফান্ড পাবো সেখান থেকে কিছু একটা ফান্ড আমরা এখানে দিয়ে যাতে ইনিশিয়ালি যে স্টার্ট সেই ইনিশিয়ালি স্টার্ট যাতে আমরা করতে পারি। আমরা নতুন ফান্ড আসার সঙ্গে এই ডিপার্টমেন্টের ফান্ড আসার সঙ্গে সঙ্গে আপনাদের সঙ্গে আলাপ আলোচনা করে একটা প্রথম ভাবে কি কাজ করা যায় সেই কাজ আমরা শুরু করব। প্রারম্ভিকভাবে আমি আপনাদেরকে 5 লক্ষ টাকা একটা দিয়ে দেব যে কোনো ফান্ড থেকে যাতে আপনারা যে 7 কাঠা জমি আপনারা এখানে পেয়েছেন তার যাতে আপনারা অন্তত বাউন্ডারি করে জায়গাটাকে সেফ সিকিউর যাতে আপনারা রাখতে পারেন। আজকের দিনে আমি বিশেষভাবে ধন্যবাদ জানাই আমরা যারা এই জমি দেওয়ার জন্য এগিয়ে এসেছেন তাদেরকে আমরা সম্মান জানিয়েছি, কিন্তু সম্মান জানানোটা শুধু বিষয় না, তারা যে এই মানবিক কাজে এগিয়ে এসেছেন এই ঐতিহাসিক কাজে এগিয়ে এসেছেন তাদের এবং এই জমিদাতাদের এবং তাদের পরিবারবর্গকে আমি ধন্যবাদ জানাই। आसामगी गोलाघाट जिलागी लचित बोरपुकन पुलिस एकाडेमी देरगांवदा ट्रेनिंग तौखिबा 10 सुबा मसुंग 13 सुबा IRB पर्सनल सिंगी पासिंग आउट पेरेड की थौरमदा ngarang मणिपुर की CM नोंथोम बिरेन सरुक जादुना पेरेड की सलामी ओखरे थौरमदा वा nganglदुना मणिपुर की CM ना आसाम की CM डॉक्टर हिमंत बिश्व शर्मा बो ट्रेनिंग असिगिदमक आसाम दा तौबा याबगी खुदोंचाबा पिबिबगिदमक थागतपा फोंदोखि महाकना हाय मणिपुर दा लेरिबा चैलेंजेस पुमनमक अखोय अमता ओइना कम्युनिटी खुदिमक मणिपुरी अमा ओइना थेंगनगदबनी हाइखे हौजिक आसाम दा मयाम पुन्ना नुंसी चानना लेमिनरिबा सिगुमना मणिपुर दा हल्लबा मतुंगदसु अमता ओइना नुंसी चानना लेमिनगदबनी हाइखे पनबा याय एकाडेमी असिदा चाही असिगी जनवरी की 19 दगी ट्रेनिंग चथरकिबा नौना खलबा पर्सनल 1954 की मनुंगदा 1954 पास आउट ओइखि हाइरे मणिपुर दा हुजिक लेरिबा इरांग से ngasi wasak lawriba nakoi mayam sina laaba matungda anouba inot amaga loina na koi punna amatoina ngasi leiriba sumaina whole community as a Manipuri as a whole tribal gi maitai gi loina sure medi pangogi aduna loina Manipur yorokanda ngasi Assam da leiriba sigi atmosphere oneness sigi amaga nuksi sanana leiba se nakoi hek Manipur yobaga nakoi gi ekoi gi mung manung pang sinda wari sarakanda hanagi adugumba yamna amatta oiba Manipur ingna chingna अखोई मसेल सिंग तम खाइनु लेबे मणिपुर दो ओइननबा होन्नम इनगदबनी हाइबसे मै नखोई मयाम दा हाना अपील तोबजिरि ngasi नखोइना सेलिबा ड्रेस सायो वासक once uniform ama selagadi now you have become a Indian soldiers neither you belongs to a community or caste or religion first you are the Indian soldier now noi bharat ki sipahi ama ido gara manipur gi oibagi manipur posting manipur ki 10 IRB have only but it's transferable bharat ki mapam pun bada sapya and first we are Indian next aigi state ki lakadabani nakoi mayam training loina punna ngasi sida leiriba sigi atmosphere amatta oina punjal laga leiriba potse hayeng manipur yorogasu adugi damakta ekhoina nakoi gi leifam fajana punna leina na aduga punna work tongna bodo ko state government su honorable governor dagi ekhoi ya balorga koi gi leiriba DG home secretary ekhoi tana drama dugi mafam sampali aduna ada lagasu ngasi assam sida nakoi na tawriba punna nuksina leiriba smaina adasu leina na ba sandi porogna bai koi akan ba thogang lawmin nagadabani मतम कुइनगी ममांगदगी डिमांड तौदुना लाखिबा फमुंग चामा लेगदबा लखीपुर डिस्ट्रिक्ट हॉस्पिटल हौनबी मतुंगिना असम की फूड एंड सिविल सप्लाई कंज्यूमर अफेयर्स माइंस एंड मिनरल एंड बराक वैली डेवलपमेंट डिपार्टमेंट की इकाई खमनजरिबा मंत्री श्री कौशिक राय नंगासी नुंथिल पुंग अहम ताबा मतमदा लखीपुर की ब्लॉक प्राइमरी हेल्थ सेंटर दा उरेप उयुंग तमलगनी सालुंगफम की मिहाद यानिंगदे खुनगाक पहाट पे यानिंगदे खुनगाक पे फाबा यारोय
फाखिबा खुनगाकपा सिंह खुदकता थादोकदबनी खुनगाकपा हाटपा पुलिस कमांडो सिंह चेराक पिगदबनी अमदी आर्म फोर्सेस स्पेशल पावर्स एक्ट 1958 खुदकता लौथोकदबनी हायरदुना वाकत मिफम ममांग अरांग फमख्रे जिरीबाम की सामो पुनबी कैथेलदा ngarang IPSA SWA Jimwa KSA amadi Kangleicha Club Samupun Bijiribam na Sinduna Wakat Mipamadu Pangthoki Wakat Mipamadu da Saruk Yakibi KS Janaki Debina Sumna Hai Aikhoina Mafam Asida Wakat Mipam Phamliba si Salung Phamda Khungak Paicha Singh Manipur Police Commando na Hatpa Madi Phaba Yaningde Haiduna Lengaki Mafamda Appeal Tawjabani Haina Phongdoki Aikhoina Mafam Asida Miyamna Phamjabagi Maramdi Aikhoi Salung Phamgi Khungakpa Isa Phaba Amadi Hatpa Aikhoi Yaningde Maruoina Khungakpa Hatpa da Chenariba Commando Singh Atuba Matamda Ahakpa Serak Pipiu Manipurda Hujiji Chanariba 1958 Apaspa Kudakta Lokokadabani Habisi Miyamgi Apambani Asigidamakta Ngasi Aikhoina Mafam Asida Phamaga Miyamda Amadi Manipur di Miyamda Amdi Manipur ki Sarkarda Aikhoina Appeal Tawjari Salung Phangi Mihar Yaninde Khungak Pahatpa Yaroi Salung Phangi Mihar Yaninde Khungak Pahatpa Yaroi Khungak Paphaba Yaroi Phakhiba Khungak Pasing Khudakta Halokadabani Phakhiba Khungak Pasing Khudakta Halokadabani Khungak Padahatpa Police Commando Singh Yaroi Khungak Padahatpa Police Commando Singh Yaroi Aspa 1958 Khudakta Halokadabani Salung Phangi Mihar Manipur University of Culture na Maharaj Chandrakirti Auditorium da University asigi MA 4th semester gi mairoi singna puthokpa play Lampi a posthumous daughter hauki bathangja nimita puthoktuna utkhre Thauramda Vice Chancellor Paunam Gunindra na Chief Guest University asigi Registrar Radhakanta Deputy Registrar L Surjit amasung Head of the Department Toizam Silana Athoiba Mithung Singh oina saruk yakhe Chief Guest ki warol piraduna Professor Gunindra na India da leriba University singi manungda infrastructure da Manipur University of Culture asina khwaidagi sothari haike mahakna ngamba makhai chawkhatnanaba honari hainasu phongdokhe play asigi script direction amasung design saknairaba director Buddha Chingthamni Thauramda dramatist Mangi Luang Ningthau Khongjam Baburam University asigi librarian Dr. Thaunaujam Khomdon Lamago Loitongbam Dorendro amasung columnist Dr. Rajkumar Gunachandra na chingba miyoi sing saruk yakhe Private aircraft ama Khathangba Brazil gi Gramado hariba sahar adugi jumlakta tasinduna plane aduda tonglakpa miyoi 10 mak sire hariba plane aduda yumamagi nupi angang sing yauna makhoi 10 tonglakibani hairi aduga ngarang thokipa thodok aduda sahar adugi yum amadi dukanda lerama miyoi 13 asoka pannangkhre All Jiribam Sports Association AJS na sinduna Jiribam Higher Secondary School ki sanabungda chathariba Taranipan Suba N Haricharan Memorial Sub Junior Boys Football Tournament ki ngarang sanakhiba match ta KMYC amadi Anandamui Club goal amamam chanaduna draw oikhre match sing adu Ajaz Haidar S Gulapi Iqbal Hussain amadi Jabed Hussain na conduct tobikhi tournament asigi ngasi nungthil pung 2:30 taba matamda Sonapur GPSA ga CKC Chingdung Lekai ka sanagani Sunrise Club Kadam Pokpi Jiribam na sinduna Sunrise Club ki sanabungda Team 19 na saruk jaduna chathariba Ahanba Moirangthem na Chandra Singh Memorial Open 6A Side Football Tournament ki ngarang sanakiba ahanba match ta Moirangthem Brothers na YPU Sonapur bu goal 9-0 da maithiba pikhi Anisuba match ta TNLC Diglina East Sonapur bu goal 2-0 da maithian ki ahum suba match ta SRCK Team B na YLC Dibong Kunobu goal ahum 2 da maithiba pikhi mari suba match ta na UPC Uchathol na YCC Champanagar bu goal 5-0 da maithian ki match sing adu KS Nilkamal A Babahal amasung A Joy Kumar na conduct tobikhi
tournament asigi ngasi ahanba match ayuk pung 9 tapa matamda 38 Assam Rifles ga Anandamoi Club ka sanagani ani suba match sa ayuki pung 8 Mira Club ka Sehanaz Ahmed ka ahom suba match nungtilgi pung anida YPU Sonapur ga TTU Laisabi Thol ga aduga mari suba match tana nungtilgi pung ahom tapa matamda United Brothers ka East Sonapur ga sanagani Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuro Massage Acupuncture Acupressure Sirodhara Massage na chingba chawkhatlaba mahusagi layeng pathap singasina Diabetes Kidney amadi Liver ge anaba Paralysis Sciatica Spondylitis Khwang naba khu naba Nerve ge anaba Blood Pressure Heart Disease Brain Stroke Nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi Joint Pain layeng jari Masita sunatana mipum khuding makna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Park 2 aduga City Chamber na first floor Smile Market Central Road Silchar 1 dani advance booking gi damak mobile number 9395732456 number asida call tawbirak na maning singjari Khanganja ma Lakhipur West Bazar gi PHC manakta leiriba healthcare pharmacy da makhal makha ana layeng gi damak maming leiraba doctor ke ana layeng ga dori arthritis paralysis diabetes prostate ki problem kidney da nung leiba amadi liver chawthokpana chingba gi damakta Dr. N Ranjit Singh MBBS DMB DSC na sagolsen khudingi nungthil gi pung amadagina numidang wairam pung 3 phawba layeng ga dori aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jumsa kaisa khudingi nungthil gi pung ani dagi numidang wairam pung 3 phawba layeng ga dori adongi khudong chaba matungina mobile number 9612167161 number asida mangjongna na booking tobina naba Lakhipur West Bazar gi PHC manakta leiriba healthcare pharmacy gi magi dagi khangalakli aroi bada maroi pa pau amukhanna Puwari ga tana thana ba yadraba Kasar Chandrapur da Ningthau Gambir Singh amasung Narsinga gi mitam maikom hangkre Assam ki Dergaon da training tawkiba IRB ki passing out parade ta Manipur ki CM Nongthoman Biren Sarubjatuna parade ki salami okre Phamung chama legedaba Lakhipur District Hospital ngasi ikai kunmajariba mantri Kausik Raina urep uyung tamlagani Tongan mawafam kaya da yaningdaba phongdokladuna Jiribamda wakat pimpham phamkre Manipur University of Culture gi mahiroi singna puthokpa play Lampi A Posthumous Daughter utkre amasung Jiribam Higher Secondary School ki sanabung amadi Sunrise Club ki sanabung da football tournament sing makha chathare Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare